ngasi Meragi Purnima Octobergi tang 8 Sairengi numit asida aihakna mapaugi icha ibungo lenina haibirakpagi matungina aihak ngasigi yaifaraga pungfam asida Saireng ahum khaktang lanthokjage ahanbada Lamabam Dr. Kamalgi Maitai Chanu anisubada Khairapam Chawbagi Maitai Kabi aduga ahum subada Hijam Angahalgi Laman ahumse ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯃꯛꯁꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯎ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯅ ꯆꯥꯂꯦꯟꯅ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯄ ꯐꯪꯖꯕꯁꯦ ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯁꯣꯛ 1992ꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯁꯨ ꯑꯩꯍꯥꯛ ꯗꯦꯜꯂꯤꯗ ꯂꯩꯖꯔꯤ ꯑꯗꯨꯗꯁꯨ ꯑꯩꯍꯥꯛꯅ ꯁꯩꯔꯦꯡ ꯃꯊꯪ ꯃꯔꯤ ꯂꯥꯟꯊꯣꯛꯄ ꯉꯝꯖꯈꯤ ꯏꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯗꯨꯅ ꯉꯁꯤꯅ ꯑꯩꯍꯥꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯖꯕ ꯑꯁꯦ ꯏꯆꯥꯁꯤꯡ ꯑꯩꯕꯨ ꯁꯧꯒꯠꯄꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯔꯩꯕꯥꯛꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯅꯣꯡꯂꯨꯛꯅ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯂꯣꯏꯅꯅ ꯑꯍꯥꯟꯕꯗ ꯀꯕꯤ ꯀꯃꯜꯒꯤ ꯃꯩꯇꯩ ꯆꯅꯨ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯒꯦ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯂꯦꯡꯁꯤꯜꯂꯛꯂꯦ ꯏꯃꯥ ꯃꯩꯇꯩ ꯆꯅꯨ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯌꯦꯟꯗꯥꯏ ꯊꯟꯅ ꯂꯩ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤ ꯏꯃꯥꯒꯤ ꯈꯨꯌꯥꯗ ꯂꯩ ꯊꯤꯅꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯑꯊꯥꯞꯄ ꯎꯃꯪꯗ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯋꯥꯡꯕ ꯎꯄꯥꯜ ꯀꯥꯒꯗꯕ ꯏꯅꯛ ꯅꯛꯄ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯊꯤꯔꯨꯁꯤ ꯄꯨꯛꯅꯤꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯍꯦꯛꯇꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯂꯪꯅ ꯂꯦꯡꯗꯨꯅ ꯈꯥꯡꯕ ꯀꯟꯕꯒꯤ ꯌꯦꯟꯗꯥꯏꯗ ꯍꯥꯞꯇꯨꯅ ꯀꯠꯂꯨꯁꯤꯅꯦ ꯏꯃꯥꯒꯤ ꯈꯨꯌꯥꯗ ꯂꯩꯒꯤ ꯃꯟꯗꯤꯔ ꯁꯥꯔꯨꯁꯤ ꯏꯃꯥꯒꯤ ꯄꯥꯝꯗꯦ ꯌꯣꯠꯀꯤ ꯃꯟꯗꯤꯔ ꯃꯥꯡꯒꯗꯕ ꯀꯣꯜꯍꯤꯡ ꯀꯥꯔꯒ ꯄꯥꯝꯗꯦ ꯅꯨꯡꯒꯤ ꯃꯟꯗꯤꯔ ꯂꯨꯞꯀꯗꯕ ꯃꯇꯝꯒꯤ ꯏꯆꯦꯜ ꯃꯅꯨꯡꯗ ꯄꯥꯝꯗꯦ ꯆꯦꯛꯀꯤ ꯃꯟꯗꯤꯔ ꯋꯥꯡꯅ ꯁꯥꯔꯒ ꯑꯃꯨꯛꯇꯪ ꯃꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯀꯨꯏꯅ ꯁꯥꯔꯨꯁꯤ ꯂꯩꯒꯤ ꯃꯟꯗꯤꯔ ꯆꯥꯎꯈꯠꯅꯕ ꯃꯇꯝꯒꯤ ꯏꯊꯛ ꯃꯊꯛꯇ ꯀꯪꯈ꯭ꯔꯒ ꯆꯣꯡꯂꯛꯄ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯂꯩꯒꯤ ꯆꯥꯔꯅ ꯆꯥꯎꯈꯠꯅꯕ ꯃꯁꯥ ꯃꯔꯦꯡ ꯑꯁꯨꯝ ꯀꯨꯏꯔꯛꯂꯒ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯁꯥꯠꯄ ꯂꯩꯔꯥꯡ ꯂꯩꯒꯤ ꯆꯥꯔ ꯊꯤꯔꯨꯁꯤ ꯊꯥꯔꯨꯁꯤ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯡ ꯏꯪꯍꯟꯁꯤ ꯃꯤꯠꯀꯤ ꯄꯤꯒꯤ ꯏꯐꯨꯠꯅ ꯀꯪꯈ꯭ꯔꯕꯁꯨ ꯑꯃꯥꯡꯕ ꯍꯛꯆꯥꯡꯅ ꯂꯩꯍꯧꯁꯅꯨ ꯄꯨꯛꯅꯤꯡꯒꯤ ꯂꯩꯔꯥꯡꯗꯨ ꯁꯥꯠꯍꯧꯁꯅꯨ ꯇꯒꯨꯞꯅ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯒꯤ ꯂꯩꯅꯝ ꯅꯨꯡꯁꯤꯕ ꯇꯞꯅ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯍꯣꯡꯈꯤꯁꯅꯨ ꯃꯩꯇꯩ ꯂꯩꯄꯥꯛ ꯈꯨꯗꯤꯡꯗ ꯇꯦꯛꯈꯠꯁꯅꯨ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕ ꯃꯩꯇꯩ ꯄꯨꯛꯅꯤꯡꯒꯤ ꯑꯁꯣꯡꯕ ꯎꯃꯪ ꯀꯛꯊꯠꯇꯨꯅ ꯊꯥꯁꯅꯨ ꯇꯔꯨꯕ ꯂꯩꯒꯤ ꯆꯥꯔ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯗ ꯀꯠꯅꯅꯕ ꯁꯦꯝꯁꯅꯨ ꯅꯤꯡꯊꯤꯕ ꯅꯤꯀꯨꯟꯖꯕꯣꯟ ꯑꯊꯥꯞꯄꯗ ꯂꯩꯕ ꯑꯅꯛꯄꯗ ꯂꯩꯕ ꯑꯆꯧꯕꯁꯨ ꯑꯄꯤꯛꯄꯁꯨ ꯅꯤꯡꯅꯁꯤ ꯃꯩꯇꯩ ꯆꯅꯨꯒꯤ ꯃꯆꯥꯅꯤ ꯂꯩꯒꯤ ꯄꯔꯦꯡ ꯇꯠꯇꯅꯕ ꯍꯦ ꯂꯩꯕꯥꯛ ꯃꯆꯥ ꯃꯥꯇ꯭ꯔꯤ ꯁꯦꯕꯛ ꯁ꯭ꯋꯥꯔꯊ ꯇ꯭ꯌꯥꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯊꯥꯕꯤꯌꯨ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯗ ꯄꯨꯟꯁꯤꯟꯕ ꯄꯥꯝꯂꯕꯗꯤ ꯃꯩꯇꯩ ꯆꯅꯨꯒꯤ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯗ ꯍꯧꯕ ꯂꯩꯄꯥꯛ ꯀꯦꯜꯂꯛꯄ ꯂꯩꯔꯥꯡ ꯃꯈꯣꯛ ꯂꯣꯏꯗꯨꯅ ꯎꯈꯤꯗꯨꯅ ꯃꯇꯝꯒꯤ ꯏꯆꯦꯟꯅ ꯇꯥꯎꯔꯨꯁꯅꯨ ꯁꯃꯨꯗ꯭ꯔ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯇ꯭ꯔꯤ ꯃꯟꯗꯤꯔꯗ ꯍꯧꯕ ꯂꯩꯄꯥꯛ ꯆꯥꯎꯈꯠꯂꯛꯄ ꯃꯁꯥ ꯃꯔꯦꯡꯅ ꯑꯇꯤꯌꯥ ꯊꯠꯁꯅꯨ ꯅꯣꯡꯒꯤ ꯂꯝꯕꯤ ꯄꯣꯊꯥꯖꯁꯅꯨ ꯃꯤꯔꯩꯕꯥꯛꯀꯤ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛꯇ ꯍꯧꯕ ꯂꯩꯔꯥꯡ ꯊꯥꯔꯨꯁꯅꯨ ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗꯁꯨ ꯁꯥꯠꯂꯨꯁꯅꯨ ꯚꯥꯔꯠꯀꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯣꯏꯗ ꯉꯝꯂꯣꯏꯗꯒꯦ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯒꯦ ꯂꯩ ꯄꯔꯦꯡꯅ ꯇꯠꯈ꯭ꯔꯕꯗꯤ ꯑꯁꯤꯗ ꯃꯩꯇꯩ ꯆꯅꯨ ꯁꯩꯔꯦꯡ ꯊꯧꯒꯜ ꯇꯧꯖꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯏꯕꯤꯔꯝꯕ ꯃꯩꯇꯩ ꯀꯕꯤ ꯁꯩꯔꯦꯡ ꯑꯁꯤꯃꯛ ꯑꯩꯍꯥꯛꯅ ꯀ꯭ꯂꯥꯁ 2 ꯇꯝꯃꯤꯉꯩꯗꯒꯤ ꯑꯩ ꯁꯩꯔꯦꯡ ꯊꯤꯖꯔꯛꯂꯕꯅꯤ ꯁꯤꯒꯤ ꯃꯩꯇꯩ ꯀꯕꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯀꯣꯛ ꯅꯣꯟꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯑꯔꯦꯝꯕꯗ ꯀꯦꯟꯕꯒꯨꯝ ꯏꯌꯥꯏꯗ ꯂꯣꯠꯄ ꯃꯅꯤꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯅ ꯑꯔꯦꯝꯕꯗ ꯉꯥꯟꯕꯒꯨꯝ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ
ꯍꯥꯎꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯅ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯑꯁꯤ ꯋꯥꯕꯨ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯑꯋꯥꯕꯅ ꯄꯨꯝꯕꯪꯅꯩ ꯒꯣꯃꯨꯈꯤꯒꯤ ꯅꯥꯄꯣꯝꯗ ꯚꯥꯒꯤꯔꯊꯤ ꯒꯪꯒꯥꯅ ꯏꯆꯦꯜ ꯐꯥꯡꯅ ꯆꯦꯟꯕꯒꯨꯝ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗꯨꯗ ꯁꯤꯟꯊꯔꯛꯄ ꯂꯥꯏꯖꯅ ꯃꯤꯠꯂꯨꯒꯤ ꯅꯥꯄꯣꯝ ꯊꯨꯝꯅꯔꯤ ꯅꯆꯥꯒꯤ ꯄꯥꯝꯕꯣꯝ ꯆꯥꯎꯗ꯭ꯔꯤꯉꯩ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯂꯝꯗ꯭ꯔꯤ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯋꯣ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯌꯥꯀꯥꯏꯔꯣꯟꯕꯨ ꯈꯟꯖꯒꯦ ꯂꯥꯏꯔꯔꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯌꯥꯀꯥꯏꯔꯣꯟꯕꯨ ꯈꯟꯖꯒꯦ ꯂꯥꯏꯔꯔꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯝꯒꯤ ꯙꯔꯥ ꯅꯠꯇꯅ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗꯨꯗ ꯚꯛꯇꯤꯒꯤ ꯑꯥꯁꯣꯟ ꯃꯊꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ ꯄꯂꯦꯝꯃꯣ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯈꯨꯌꯥ ꯈꯥꯕꯨ ꯀꯥꯎꯗꯕ ꯄꯤꯅꯕꯤꯌꯨ ꯏꯃꯥꯋꯣ ꯂꯥꯏꯔꯔꯕꯤ ꯏꯔꯣꯟꯅꯤ ꯈꯪꯗꯕꯅ ꯍꯥꯏꯕꯅꯤ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯏꯅꯨꯡ ꯁꯣꯔꯥ ꯇꯩꯔꯛꯂꯦ ꯆꯤꯡꯈꯩ ꯐꯤꯗꯨ ꯍꯨꯜꯂꯛꯂꯦ ꯋꯥꯒꯤ ꯂꯝꯕꯥꯎ ꯁꯤꯜꯂꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯀꯥꯟꯗꯨꯗ ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯟꯕꯗ ꯄꯨꯛꯅꯤꯡ ꯇꯣꯔꯕꯥꯟ ꯊꯛꯇꯨꯗ ꯋꯥꯈꯜꯒꯤ ꯑꯥꯁꯣꯟ ꯊꯥꯗꯨꯅ ꯏꯊꯛ ꯏꯔꯩ ꯈꯨꯗꯤꯡꯗ ꯄꯂꯦꯝꯒꯤ ꯐꯖꯕ ꯌꯦꯡꯖꯍꯧ ꯊꯥꯕꯜ ꯅꯩꯄꯣꯝ ꯍꯧꯔꯕ ꯁꯪꯕꯥꯅꯕ ꯑꯍꯤꯡꯗ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕ ꯌꯦꯡꯖꯍꯧ ꯀꯣꯝꯕꯤ ꯌꯦꯡꯉꯤ ꯋꯥꯠꯇꯦꯗꯣ ꯆꯦꯛꯂꯥ ꯌꯦꯡꯉꯤ ꯅꯣꯞꯇꯦꯗꯣ ꯀꯕꯤꯅ ꯋꯥꯠꯄ ꯍꯧꯅꯗꯦ ꯕꯁꯟꯇꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯉꯥꯉꯥꯟꯅꯕꯗ ꯑꯌꯥꯝꯕ ꯀꯣꯝꯕꯤ ꯆꯦꯛꯂꯥꯅ ꯍꯩꯔꯥꯊꯛꯇ ꯐꯝꯗꯨꯅ ꯃꯄꯨꯒꯤ ꯄꯣꯠꯂꯣꯏ ꯁꯛꯂꯤꯕ ꯀꯕꯤꯒꯤ ꯃꯤꯐꯝꯅ ꯌꯦꯡꯖꯍꯧ ꯁꯔꯠꯀꯤ ꯊꯥꯕꯜ ꯑꯔꯨꯕ ꯀꯥꯂꯦꯟꯒꯤ ꯂꯩꯔꯥꯡ ꯐꯖꯕ ꯀꯕꯤꯒꯤ ꯍꯔꯥꯎꯅꯐꯝꯅꯤ ꯄꯂꯦꯝ ꯅꯤꯡꯕ ꯏꯅꯥꯎꯁꯥ ꯀꯣꯔꯕꯥꯡ ꯃꯥꯡꯗ ꯊꯥ ꯈꯣꯔꯖꯩ ꯈꯨꯠꯇ ꯄꯥꯏ ꯄꯂꯦꯝꯒꯤ ꯅꯤꯡꯊꯤꯕ ꯈꯣꯠꯆꯤꯜꯍꯧ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯦ ꯀꯕꯤꯒꯤ ꯄꯣꯛꯅꯐꯝꯅꯤꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯄꯂꯦꯝꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯂꯧꯁꯤꯡ ꯊꯥꯎꯃꯩ ꯊꯥꯟꯁꯅꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯁꯅꯨ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯈꯣꯏꯔꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯍꯤꯖꯝ ꯑꯉꯥꯡꯅ ꯁꯩꯔꯦꯡꯕꯤꯕ ꯂꯃꯟ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕꯗꯒꯤ ꯄꯥꯝꯃꯨꯕ ꯏꯃꯥ ꯏꯃꯥ ꯏꯃꯥꯇꯅꯤ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯐꯝꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯇꯅꯤ ꯃꯈꯣꯏ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯑꯍꯩ ꯑꯁꯤꯡꯒꯤ ꯃꯋꯥꯗꯤ ꯌꯣꯛꯆꯕꯤꯅꯤ ꯑꯇꯩ ꯑꯁꯤꯗꯤ ꯏꯒꯤ ꯃꯔꯤꯕꯨ ꯏꯃꯥꯅꯤ ꯏꯒꯤ ꯍꯧꯐꯝꯕꯨ ꯏꯔꯩꯄꯥꯛꯅꯤ ꯑꯇꯩ ꯏꯃꯥ ꯑꯔꯥꯏꯕꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯁꯣꯟꯅꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯗꯦ ꯑꯆꯨꯝꯕꯃꯛꯄꯨ ꯅꯤꯡꯅꯗꯦ ꯃꯃꯥ ꯃꯁꯛ ꯈꯪꯅꯗꯦ ꯏꯃꯥꯕꯨ ꯏꯃꯥ ꯀꯧꯅꯗꯦ ꯃꯃꯥ ꯁꯦꯕꯥ ꯇꯧꯗꯕꯕꯨ ꯁꯥꯒꯤ ꯁꯤꯡꯗ ꯊꯥꯅꯩ ꯃꯥꯕꯨ ꯃꯤꯡꯗ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯁꯤꯒꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯈꯨꯕꯝ ꯀꯔꯤꯗ ꯂꯦꯞꯇꯨꯅ ꯏꯃꯥꯒꯤ ꯋꯥꯕ ꯀꯣꯛꯁꯤꯒꯦ ꯏꯆꯟ ꯏꯆꯦꯝ ꯂꯈꯥ ꯑꯃꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯆꯦꯡꯕꯣꯟ ꯀꯣꯛꯇꯒꯤ ꯊꯥꯗ꯭ꯔꯤꯕ ꯄꯪꯆꯦꯠ ꯃꯆꯤ ꯂꯥꯛꯇꯨꯅ ꯏꯀꯥꯏ ꯏꯊꯤ ꯍꯨꯟꯗꯣꯛꯇꯨꯅ ꯈꯜꯂꯨ ꯀꯅꯥꯏꯗꯃꯛ ꯆꯦꯜꯂꯤꯕ ꯏꯄꯥ ꯏꯇꯣꯟ ꯀꯌꯥꯅ ꯂꯥꯡꯒꯣꯜ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯥꯎꯔꯦꯟ ꯇꯨꯡꯕꯨ ꯏꯜꯂꯤꯕ ꯀꯐꯨꯠ ꯆꯤꯡꯒꯣꯏ ꯐꯥꯛꯇꯨꯅ ꯇꯨꯃꯤꯠ ꯀꯥꯡ ꯍꯌꯤꯡ ꯀꯥꯎꯗꯨꯅ ꯌꯦꯡꯉꯨ ꯀꯅꯥꯒꯤꯗꯃꯛ ꯅꯣꯝꯂꯤꯕ ꯏꯌꯥꯝꯕ ꯏꯅꯥꯎ ꯀꯌꯥꯅ ꯂꯣꯏꯕꯤ ꯆꯤꯡꯊꯥꯡ ꯂꯥꯟꯗꯨꯅ ꯌꯦꯡꯉꯨ ꯃꯤꯠꯇꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯈ꯭ꯔꯕ ꯆꯦꯈꯥꯎ ꯃꯌꯥꯡ ꯇꯥꯟꯗꯨꯅ ꯎꯈꯣꯡ ꯋꯥꯈꯣꯡ ꯍꯤꯞꯇꯨꯅ ꯍꯥꯏꯌꯨ ꯀꯅꯥꯒꯤꯗꯃꯛ ꯆꯠꯂꯤꯕ ꯈꯜꯂꯨ ꯏꯅꯐꯤ ꯏꯈ꯭ꯋꯥꯡꯗ ꯁꯦꯠꯂꯤꯕ ꯏꯁꯥꯗ ꯄꯛꯂꯤꯕ ꯑꯄꯨꯝꯕ ꯅꯤꯄꯥ ꯀꯅꯥꯏ ꯍꯨꯃꯥꯡ ꯃꯟꯅꯣ ꯏꯔꯩ ꯈꯠꯄ ꯊꯣꯛꯆꯔꯤꯕ ꯑꯍꯩ ꯑꯁꯤꯡ ꯁꯥꯖꯔꯤꯕ ꯅꯤꯄꯥ ꯀꯅꯥꯏ ꯃꯄꯥꯟꯅꯅꯣ ꯏꯍꯩ ꯏꯁꯤꯡꯁꯨ ꯇꯝꯍꯜꯂꯦ ꯃꯤ ꯃꯔꯛꯁꯨ ꯇꯤꯜꯍꯜꯂꯦ ꯑꯆꯨꯝꯕ ꯑꯁꯤ ꯈꯟꯁꯤꯔꯥ ꯑꯥꯏꯟ ꯀꯥꯅꯟ ꯈꯪꯗꯕꯅꯤ ꯂꯧꯎꯕ ꯖꯤꯕ ꯑꯄꯪꯕꯅꯤ ꯁꯤꯇꯕꯨ ꯅꯩꯅ ꯆꯥꯁꯤꯔꯥ ꯌꯦꯡꯉꯨ ꯄꯟꯊꯧꯅ ꯈꯣꯡꯗꯥꯏ ꯁꯦꯠꯂꯤꯕ ꯏꯃꯥꯅ ꯄꯣꯡꯐ꯭ꯔꯤ ꯊꯣꯡꯂꯤꯕ ꯃꯈꯣꯏꯒꯤ ꯆꯔꯩ ꯍꯣꯡꯁꯤꯕ ꯐꯩꯖꯣꯝ ꯒꯨꯟꯖꯥ ꯇꯥꯈꯠꯁꯤ ꯂꯥꯏꯔ ꯄꯥꯝꯕꯤ ꯐꯨꯛꯇꯣꯛꯁꯤ ꯂꯥꯎ ꯍꯨꯃꯥꯡ ꯃꯃꯟ ꯂꯃꯟꯁꯤꯡ ꯂꯨꯆꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯜꯅ ꯂꯦꯡꯕꯤꯔꯝꯕ ꯂꯃꯟꯁꯦ
ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯔꯣꯏꯕꯗ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯑꯁꯨꯝꯅ ꯄꯔꯦꯡ ꯃꯔꯤꯈꯛꯇꯪ ꯀꯠꯆꯔꯝꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯃꯁꯛ ꯈꯪꯗꯔꯤ ꯏꯃꯥ ꯃꯁꯛ ꯈꯪꯗꯕꯅ ꯑꯋꯥꯕꯁꯨ ꯀꯣꯛꯇꯔꯤ ꯁꯤꯗ ꯂꯣꯏꯖꯔꯦ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯦꯡꯕꯤꯔꯝꯕ ꯑꯁꯨꯝꯅ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ